ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯄꯟꯊꯗꯅ ꯑꯩ ꯋꯥꯔꯤ ꯃꯈꯥ ꯇꯥꯖꯔꯛꯀꯦ ꯁꯤꯗꯒꯤ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯑꯦ ꯅꯨꯄꯤꯁꯤꯁꯨ ꯑꯋꯥꯕꯁꯦ ꯀꯥꯎꯊꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯑꯦ ꯌꯥꯝ ꯐꯩ ꯃꯥꯒ ꯑꯅꯤꯁꯨꯕꯗ ꯊꯦꯡꯅꯕ ꯅꯨꯄꯥꯁꯦ ꯁꯤꯗꯒꯤ ꯃꯣꯏꯁꯦ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯤꯅꯒ ꯑꯆꯥꯄꯣꯠꯀ ꯄꯨꯔꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯣꯏ ꯌꯨꯝꯗꯒ ꯆꯪꯉꯛꯑꯦꯕꯀꯣ ꯃꯣꯏ ꯌꯨꯝꯒꯤ ꯃꯃꯥꯁꯨ ꯈꯪꯍꯜꯂꯦ ꯅꯨꯄꯤꯁꯤꯅ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯁꯣꯏꯈ꯭ꯔꯒ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯈꯪꯅꯔꯒ ꯁꯣꯏꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯀꯥꯏꯅ ꯄꯥꯈꯠꯆꯕꯗꯣ ꯁꯤ ꯈꯪꯅꯔꯦ ꯅꯨꯄꯥꯁꯤꯁꯨ ꯃꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯀꯣ ꯅꯨꯄꯤꯁꯤꯒꯤꯅ ꯃꯕꯨꯡ ꯊꯣꯛꯄ ꯃꯥꯒꯤꯅ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯕ ꯑꯆꯥꯄꯣꯠꯀꯁꯦ ꯂꯩꯗꯅ ꯅꯣꯡꯃ ꯆꯪꯉꯛꯑꯝꯃꯦ 2011ꯅꯦꯀꯣ ꯁꯤꯗꯩꯁꯤꯗ ꯃꯥꯔꯆ ꯊꯥꯅꯦ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯑꯦꯛꯖꯥꯝ ꯂꯣꯏꯔꯀꯥꯟꯁꯤꯗ ꯃꯥꯁꯦ ꯌꯥꯎꯁꯪ ꯊꯣꯛꯁꯦꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯃꯥꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯑꯃꯅꯤ ꯌꯥꯔꯦꯛꯎꯔꯕꯅꯤ ꯆꯦꯜꯂꯨꯔꯕꯅꯤꯅ ꯃꯥꯁꯦ ꯏꯀꯥꯏꯖꯕ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯒ ꯌꯥꯝ ꯅꯪꯕꯅꯤꯅ ꯃꯥꯁꯦ ꯊꯣꯛꯁꯨ ꯍꯥꯏꯐꯦꯠ ꯊꯣꯛꯅꯤꯡꯕꯀꯣ ꯃꯌꯥꯝ ꯄꯨꯟꯕꯁꯦ ꯍꯥꯏꯐꯦꯠꯁꯨ ꯌꯥꯎꯅꯤꯡꯕ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯀꯩꯗꯧꯋꯦꯒꯦ ꯊꯣꯛꯁꯦ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯊꯣꯛꯑꯦ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯈꯔꯗꯤ ꯐꯥꯎꯖꯩ ꯈꯤꯇꯪ ꯂꯥꯡꯕ ꯈꯣꯠꯄ ꯇꯧꯕꯁꯤꯗ ꯑꯋꯥꯕꯁꯦ ꯈꯔ ꯀꯥꯎꯋꯦꯕ ꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯌꯥꯎꯁꯪ ꯃꯅꯨꯡꯁꯤꯗ ꯑꯥꯕꯦꯔꯁꯦ ꯇꯩꯕꯖꯥꯠꯅꯤꯗ ꯑꯥꯕꯦꯔ ꯇꯩꯔꯤꯉꯩ ꯀꯥꯟꯁꯤꯗ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯂꯥꯛꯁꯜꯂꯕ ꯑꯗ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯑꯥꯕꯦꯔ ꯇꯩꯔꯤꯅꯦꯅ ꯃꯥꯁꯨ ꯑꯥꯕꯦꯔ ꯇꯩꯅꯕꯒꯤ ꯃꯉꯣꯟꯗ ꯑꯥꯕꯦꯔ ꯇꯩꯔꯛꯄ ꯅꯨꯄꯥꯁꯦ ꯁꯤꯗꯩꯁꯤꯗ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯇꯩꯔꯨꯔꯕ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯤꯅ ꯎꯔꯒꯀꯣ ꯃꯥ ꯁꯥꯎꯔꯒ ꯃꯥ ꯈꯠꯅꯔꯕꯖꯥꯠꯅꯤꯗ ꯅꯨꯄꯥꯁꯤꯗ ꯑꯥꯕꯦꯔ ꯑꯗꯨꯃꯥꯏꯅ ꯇꯩꯕ ꯍꯧꯅꯕ꯭ꯔꯣ ꯈꯣꯠꯄ꯭ꯔꯣ ꯈꯝꯃꯟꯕꯒꯤꯀꯣ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃꯗ ꯍꯦꯛꯇ ꯑꯥꯕꯦꯔ ꯇꯩꯕꯁꯦ ꯃꯥꯏ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯖꯔꯝꯃꯣꯏꯕꯀꯣ ꯑꯗꯨꯒꯤ ꯃꯥꯅ ꯁꯥꯎꯔꯒ ꯍꯥꯏꯔꯦ ꯁꯥꯎꯔꯒ ꯍꯥꯏꯕꯗꯒꯤ ꯑꯥꯕꯦꯔ ꯇꯩꯔꯤꯕ ꯅꯨꯄꯥꯁꯤꯅꯁꯨ ꯈꯨꯝꯃꯦ ꯑꯥꯕꯦꯔꯁꯦ ꯁꯨꯃꯥꯏꯅ ꯇꯩꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯩꯗꯣꯏꯅꯣ ꯌꯥꯎꯁꯪꯗ ꯑꯥꯕꯦꯔ ꯇꯩꯕꯁꯦ ꯀꯩꯗꯧꯒꯦ ꯀꯥꯏ ꯍꯥꯏꯔꯒ ꯉꯪꯈꯠꯅꯔꯕꯀꯣ ꯈꯠꯅꯒꯦ ꯇꯧꯔꯛꯄ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯗ ꯑꯥꯕꯦꯔ ꯇꯩꯕꯕꯨ ꯀꯩꯗꯧꯒꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯀꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯅꯨꯄꯥꯁꯦ ꯁꯥꯎꯔ ꯆꯠꯈ꯭ꯔꯦꯀꯣ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯊꯋꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯖꯔꯤꯅꯤꯅ ꯃꯥꯁꯦ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯑꯗꯩ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅꯒ ꯍꯥꯏ ꯑꯁꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯈꯔꯗꯤ ꯍꯦꯟꯃꯟꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗꯣ ꯃꯥ ꯁꯥꯎꯔ ꯆꯠꯈꯤꯕꯗꯣ ꯀꯩꯅꯣ ꯍꯤꯗꯥꯛꯇꯣ ꯊꯛꯈ꯭ꯔꯕꯅꯤ ꯁꯤꯗꯤ ꯉꯥꯎꯈ꯭ꯔꯕꯅꯤ ꯃꯄꯨꯟꯁꯤꯒꯤ ꯅꯤꯁꯥ ꯆꯥꯖꯗꯕ ꯃꯤꯁꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯍꯜꯂꯦ ꯈꯣꯠꯍꯜꯂꯦ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯣꯏꯒꯤꯗꯤ ꯌꯥꯎꯁꯪ ꯃꯇꯝꯁꯦ ꯂꯥꯏꯁꯨ ꯑꯗꯨꯝ ꯍꯔꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯅ ꯃꯣꯏ ꯆꯆꯥꯁꯤꯗ ꯄꯥꯎꯁꯦ ꯇꯝꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯗꯣ ꯁꯥꯎꯔ ꯆꯠꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯍꯥꯏ ꯃꯣꯏꯁꯦ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯊꯣꯛꯂꯛꯑꯦ ꯃꯣꯏ ꯆꯆꯥꯁꯤꯒꯀꯣ ꯑꯗꯩ ꯃꯣꯏ ꯆꯆꯥꯁꯤꯅ ꯀ꯭ꯋꯥ ꯂꯩꯕ ꯆꯪꯕꯖꯥꯠꯅꯤꯗ ꯀ꯭ꯋꯥ ꯂꯩꯕ ꯆꯪꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯇꯨꯡꯗꯁꯨ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯦ ꯁꯤꯁꯨ ꯁꯨꯝ ꯏꯟꯅꯔꯛꯄ ꯃꯣꯏ ꯆꯆꯥꯁꯦ ꯌꯥꯎꯕꯅꯤꯅ ꯃꯥꯁꯨ ꯋꯥ ꯍꯥꯏꯕꯁꯦ ꯉꯝꯗꯕꯖꯥꯠꯅꯤꯗ ꯗꯥꯏꯔꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯉꯝꯗ꯭ꯔꯕ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯕꯦꯔ ꯇꯩꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒ ꯃꯣꯏ ꯆꯆꯥꯁꯤꯒ ꯈꯪꯅ ꯂꯩꯔꯝꯃꯕ ꯑꯗ ꯑꯥꯕꯦꯔ ꯇꯩꯕ ꯅꯨꯄꯥꯁꯤꯅ ꯁꯤꯁꯦ ꯅꯣꯏ ꯑꯉꯥꯡꯂꯣ ꯑꯩꯒ ꯈꯪꯅ ꯇꯥꯔꯦꯅꯦꯅ ꯐꯥꯒꯤ ꯇꯧꯔꯛꯄ ꯖꯥꯠꯅꯤꯗ ꯃꯣꯏ ꯆꯆꯥꯁꯤꯅꯁꯨ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯃꯁꯥꯅꯕꯨ ꯌꯥꯔꯗꯤ ꯈꯪꯅꯧ ꯀꯩꯅꯣ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯈꯨꯝꯇꯣꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡ ꯇꯧꯕꯅꯤ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯁꯥꯎꯔꯦ ꯁꯤꯗꯒꯤꯀꯣ ꯅꯨꯄꯤꯁꯤꯅ ꯐꯣꯟꯁꯤꯗ ꯊꯦꯝꯃꯦ ꯑꯩꯈꯣꯏ ꯆꯆꯥꯒ ꯈꯪꯅꯕꯅꯦ ꯑꯩꯒ ꯈꯪꯅꯕ ꯅꯠꯇꯦ ꯈꯣꯠꯇꯦ ꯅꯪ ꯁꯥꯎꯔꯅꯨ ꯀꯥꯏꯅ ꯐꯖꯅ ꯊꯦꯝꯃꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯎꯅꯁꯦꯅ ꯅꯨꯄꯤꯁꯤꯁꯨ ꯍꯣꯏꯅ ꯍꯥꯏꯔꯦ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯕ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦꯅ ꯅꯨꯄꯤꯁꯤꯅ ꯌꯥꯗꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯗꯣ ꯑꯩꯁꯦ ꯕꯗꯅꯥꯝ ꯆꯥꯔꯨꯔꯕꯅꯤ ꯑꯩ ꯆꯦꯜꯂꯨꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯆꯦꯟꯖꯜꯂꯒꯗꯤ ꯃꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯍꯥꯏꯅꯅꯤ ꯅꯪ ꯈꯤꯇꯪ ꯈꯟꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯁꯨꯃꯥꯏꯅ ꯍꯥꯏꯖꯩ ꯅꯨꯄꯤꯁꯤꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯥꯖꯅꯕ ꯊꯝꯁꯤ ꯁꯤꯅꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯅꯨꯄꯤꯁꯦ ꯀꯞꯄꯦꯕꯀꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯁꯦ ꯉꯁꯥꯏꯁꯨ ꯑꯗꯨꯃꯥꯏꯅ ꯊꯥꯖꯅꯕ ꯊꯝꯃꯨꯔꯒ ꯍꯨꯟꯗꯣꯛꯑꯒ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯍꯥꯏꯔꯒ ꯃꯥꯁꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦꯅ ꯈꯟꯕ ꯃꯥꯜꯂꯦ ꯈꯣꯠꯄ ꯃꯥꯜꯂꯦꯅ ꯃꯥꯁꯦ ꯀꯞꯄꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯗꯅ ꯅꯨꯄꯥꯁꯤꯅꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝ ꯊꯥꯖꯕ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯑꯗꯨꯒꯤ ꯅꯠꯇꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯈꯣꯠꯄꯒꯤꯅꯤꯅ ꯍꯥꯏꯅꯔꯝꯃꯣꯏ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯦ ꯅꯨꯡꯁꯤꯅꯅ ꯁꯤꯃꯁꯨ ꯑꯗꯨꯝ ꯊꯥꯖꯕ ꯊꯝꯈ꯭ꯔꯦ ꯅꯨꯄꯥꯅ ꯍꯥꯏꯔꯛꯑꯒ ꯑꯗꯨꯝꯗꯤ ꯏꯜꯂꯣꯏꯗꯕꯅꯤꯀꯣ ꯅꯨꯄꯥꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯏꯜꯂꯗꯤ ꯈꯪꯗꯦ ꯁꯨꯝ ꯐꯔꯤꯉꯩꯗꯤ ꯐꯩ ꯐꯠꯇ꯭ꯔꯒꯗꯤ ꯅꯨꯄꯤ ꯃꯊꯟꯇ ꯋꯥꯏꯗꯅ ꯑꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯃꯣꯏ ꯑꯅꯤꯁꯤꯁꯨ ꯀꯣ ꯑꯅꯤꯁꯨꯕ ꯊꯦꯡꯅꯕ ꯅꯨꯄꯥꯁꯤꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯁꯦ ꯏꯟꯁꯥꯡ ꯅꯥꯄꯤꯒꯁꯦ ꯊꯤꯟꯗꯅ ꯄꯤꯅꯗꯅ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣꯝꯃ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯂꯩꯔꯛꯄ ꯃꯇꯥꯡ ꯆꯥꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯂꯩꯅꯕ ꯄꯤꯔꯛꯅꯕ ꯌꯥꯝ ꯍꯣꯠꯅꯖꯩ
Sida corona matam oire haye corona matam gi yumdagi mapan thokandabi ma leidaine karimta loinamak thingjanbado ko ade sida unabase khar khar dilat ko yamdi nungaite nupisna aido matam lembam khangde khote na har ka se nupasna soka bot am lei hai soka bot chelega sise sanaraga matam lelo kaina ga pibir e mangonda nupisina nail polish machu phajabam sangninge kaina ga sum phorwai sanabda yawbase nupasina kogi mache gi haisingpot ama chatpa janida haisingpot chatpa kansida ko nail polish yombam da video call ga tawraga na pama machu do khallo kai white machu khangi hai nupisina sumaina ga leibiyaktana moini se yam nungshine nupise magi mamagi mapam da leire magi somna kangi ko magi pongnapam yum sida leibase myang minong maisase langbanina yumdasu kya leiningba oidaba aduna mamagi mapam da leire duga magi ani suba khangnaba nupase sisi mamagi mapam sigadi naknaba oibako sidagi nupase diarrhea tawena diarrhea tawbadagi mamasina guli pijai hai guli do chumilali hai guli onabagi hai tarene onabadagi nupase yam sathina nagrabjanida hidakse onaten tharubadagi sanadadana moini se sumaina sum nungsinar e duga naba phagalakpa kitanga thengnaba yawose numit ama yawge sigi numise mase ta masakse aroibida phajaba janida Diwali numit oibajani sida asapa ka mayam leiraga lae haibako laga chapo ka piramba sida mase masakti ki shamna phajaba oide masakse kra thitak tawba nupa abjani ani suba nupa se duga numisimadi naru badeira kaino asakse duke matik phajaba oige haye stegi moibani se phajana paw phawna bangamdre ani subada thingnaba nupa se mase leina se toy naganba kai leina narino haibase mathong maramama khangkhang de mase ngalaita nabanina wari se phajana sanaba phangde nupisi su phone paiba natamnina marakta nupasina ko mamaga leitaba kan hai tarene ma nabagidi mama na dum sanginidina mama leitaba kan da phone ga se ebida hek message tharakpa degi to ka se chanaraga na hek pai hoba nupisina phone pai sina mu moigi neni hoigi kai hoigi sum ngang hek pai bre mama sai goina phone di pai ja deba ko tan chana dragon hek pai hodaba de phone wai ngak sanaba se nangi khonjen se am taninge degi nangi saktu se am unninge kana haeba ko yam nushina mangonda thoi haina kaweba ani suba nupasina thoi kaina ga kawbudo thoi ai naba se am waye do nang aina ba phatringa nang atopa nupa koiganu khoikanu ko thoi nang adumai tawganu khoikanu na yam haeba ko nupisina ai tawroi kholoina moini se dokimatik nushina je nupisina magi ko phone se ngasagi wire ga paiba manigi phone se yengba kandana ebida message ka jek leirambasta phone ga pahawdaba dokimatik chak pa aswari sananinga kansitang sagi toina wari sanaba phangaktabdo adugi wari sananingbudo ko sanaba kya phangide nupi se mabu hida leini dana ko mabu hida leiba kansida magi manaw nupi thokpa ma leiba janida mamana bidongna ga loinaba managa yam nungaitana haibado numidanga se moini se hek tumineba ko numidanga tumba yadra kanda thabanga se yenga kansida ko mado naba phardi yam nungaini thoi nangi khonjen se yam taninge haibani engonda mado naba pharakidra pharoidra khangde phardi nungaini kain hai nupasi anaba se pharoi kan hainaba se haibe taeba ko nupisna de kuina hingadaba anaba natte kan haiba se wakhal se sum nungai je dabdo duna thabal ga yenga ga smanaba pharo kainaga sumaina kyam sonjagi nupasina su ko nang story thamganu ebida story kai ka thamganu ko khokanu ko yam khamanjabado nupisina magi manakta di yam chatninge bako ado hekta chasanbadi ikai jabdo ta sena chensu chelurabanina mase kitang su nungai je dabam phaw dugi mamana ba singsidaga chatpa kanda mai manakta ka chapo se pibiyo khopiyo na mase marak adumaina di pijai aduga moeni saksak unabadi phangde yam chakna khangjabado nupa se ko mase Guwahati da makok hangba chatkre makok hangunena mase sidagi thoklaga mayumda leiba janida nupi sisu ikaiba kai ka se loya thadoga uningbana hemhanbagi mase mamanabi amagi haijingpot chaluraga ko halakpa kansida nupa siki manaksida change ko achapot puraga makok se hanga lebai makoka se hangi bagi phibam galo inkai bado masamga se tena kakthale haiba masaka se padrek paraga phamung sida
ꯇꯥꯔꯒ ꯂꯩꯔꯝꯕꯗꯣ ꯄꯨꯔꯥ ꯍꯛꯆꯥꯡꯒꯤ ꯁꯔꯨ ꯁꯌꯥꯡ ꯈꯛꯇꯪ ꯇꯥꯔꯒ ꯂꯩꯔꯝꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯀꯞꯅꯤꯡꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯀꯣꯛꯁꯨ ꯍꯥꯡꯉꯨꯔꯕꯅꯤꯅ ꯑꯃꯨꯛꯁꯨ ꯃꯥꯅ ꯍꯥꯏꯈꯤꯕ ꯃꯥꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯦ ꯈꯔꯁꯨ ꯑꯃꯨꯛ ꯀꯥꯎꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦ ꯀꯥꯏꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯈꯟꯖꯩ ꯃꯥꯅ ꯑꯩꯕꯨ ꯀꯥꯎꯕꯤꯔꯝꯃꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯏꯅ ꯑꯁ ꯀꯥꯎꯔꯝꯃꯗꯤ ꯑꯩ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯅꯤꯗ ꯀꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜꯁꯦ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯧꯔꯒ ꯂꯩꯔꯤꯉꯩꯁꯤꯗ ꯐꯤꯕꯝꯗꯣ ꯎꯕꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏ ꯅꯨꯄꯥꯁꯦ ꯑꯗꯩ ꯃꯥ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯕꯗꯣ ꯅꯨꯄꯥꯁꯤꯅ ꯊꯃꯣꯏꯗ ꯀꯩꯅꯣꯝ ꯐꯥꯎꯔꯒ ꯃꯥ ꯍꯦꯛ ꯎꯕꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯁꯦ ꯅꯣꯛꯆꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯥꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯑꯁ ꯑꯩꯁꯦ ꯅꯪꯅ ꯀꯥꯎꯕꯤꯔꯝꯗꯦꯀꯣ ꯍꯥꯏꯅ ꯈꯜꯂꯒ ꯅꯨꯄꯤꯁꯦ ꯂꯣꯟꯅ ꯄꯤ ꯇꯥꯒꯗꯕꯁꯦ ꯃꯥꯁꯦ ꯈꯥꯡꯀꯠꯂꯦꯕ ꯀꯔꯤꯒꯨꯝꯕ ꯀꯞꯈ꯭ꯔꯒꯗꯤ ꯃꯤꯒꯤ ꯃꯌꯨꯝꯅꯤꯅ ꯏꯁꯨ ꯏꯀꯥꯏꯖꯕ ꯃꯥꯒꯤ ꯃꯃꯥꯡꯗ ꯀꯞꯄꯨꯔꯒꯗꯤ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯀꯥꯏꯅ ꯁꯨꯃꯥꯏꯅꯒ ꯈꯟꯖꯩꯌꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯃꯇꯝꯁꯤꯗꯀꯣ ꯌꯥꯎꯁꯪ ꯃꯇꯝꯗꯤ ꯅꯛꯁꯜꯂꯛꯑꯕ ꯐꯦꯕꯋꯥꯔꯤ ꯊꯥꯅꯦ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯑꯩ ꯌꯥꯎꯁꯪ ꯊꯣꯛꯀꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯤꯅ ꯊꯣꯛꯀꯅꯨ ꯅꯪ ꯌꯥꯎꯁꯪ ꯊꯣꯛꯀꯅꯨ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯍꯣꯏꯗ ꯑꯩ ꯊꯣꯛꯑꯣꯏꯗ ꯀꯩꯗꯧꯕ ꯌꯥꯎꯁꯪ ꯊꯣꯛꯇꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯗꯣ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯅꯪ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯀꯦ ꯁꯤꯅꯦꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦ ꯅꯪ ꯌꯥꯎꯁꯪ ꯊꯣꯛꯑꯗꯤ ꯑꯩꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯀꯅꯣ ꯑꯗꯨꯒ ꯅꯪ ꯌꯥꯎꯁꯪ ꯊꯣꯛꯇ꯭ꯔꯗꯤ ꯑꯩꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯑꯣ ꯁꯤꯅꯤ ꯅꯨꯄꯤꯁꯤꯅ ꯑꯩ ꯊꯣꯛꯑꯣꯏ ꯁꯤꯅꯤ ꯍꯥꯏꯔꯝꯃꯤꯁꯦ ꯌꯥꯎꯁꯪ ꯌꯧꯁꯜꯂꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯁꯤꯅ ꯊꯣꯛꯁꯦꯅ ꯁꯨꯝ ꯇꯛꯄꯖꯥꯠꯅꯤ ꯅꯨꯄꯤꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯀꯩꯁꯨ ꯀꯨꯏꯅ ꯍꯤꯡꯉꯔꯣꯏ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯀꯩꯁꯨ ꯐꯒꯠꯂꯛꯑꯔꯣꯏꯁꯦ ꯃꯥꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯕ ꯑꯗ ꯑꯩ ꯊꯣꯛꯅꯤꯡꯗꯦꯗ ꯍꯥꯏꯅ ꯃꯥꯁꯦ ꯈꯜꯂꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯍꯥꯏꯌꯦꯕ ꯅꯪꯅ ꯊꯣꯛꯑꯒ ꯃꯥꯅ ꯀꯩꯁꯨ ꯎꯗꯧꯁꯨ ꯅꯠꯇꯦ ꯌꯥꯎꯁꯪ ꯊꯣꯛꯄꯕꯨ ꯀꯩꯗꯧꯒꯦꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯕꯒꯤ ꯏꯌꯥꯛꯇ ꯃꯥꯁꯦ ꯊꯣꯛꯑꯦ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯑꯥꯕꯦꯔ ꯇꯩꯕ ꯈꯣꯠꯄꯁꯦ ꯃꯥ ꯀꯔꯤꯝ ꯆꯪꯗ꯭ꯔꯦꯕꯀꯣ ꯃꯤꯅ ꯃꯤꯡꯃꯛꯇ ꯍꯪꯉꯁꯨ ꯉꯁꯥꯏꯒꯤ ꯍꯥꯏꯐꯦꯠ ꯈꯨꯝꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯑꯥꯕꯦꯔ ꯇꯩꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯐꯥꯎꯈꯤꯗꯅ ꯑꯗꯨ ꯐꯥꯎꯕ ꯃꯥꯁꯦ ꯀꯔꯤꯝꯇ ꯐꯥꯎꯗ꯭ꯔꯦꯕꯀꯣ ꯉꯁꯥꯏ ꯁꯛꯐꯝꯗꯣ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯕ ꯃꯥꯏ ꯃꯃꯤꯠꯁꯤꯗ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 1ꯅꯤ ꯍꯥꯏꯌꯦ ꯁꯤꯗ ꯌꯥꯎꯁꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯇꯥꯒꯤ ꯍꯥꯏꯌꯦ ꯇꯥꯕ ꯀꯥꯟꯁꯤꯗ ꯃꯣꯏꯗꯤ ꯌꯥꯎꯁꯪꯗ ꯑꯗꯨꯝ ꯂꯥꯏ ꯍꯔꯥꯎꯏꯗꯅ ꯂꯥꯏ ꯍꯔꯥꯎꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯁꯨꯝ ꯌꯦꯡꯉꯦ ꯃꯅꯦ ꯍꯣꯏ ꯀꯣ ꯃꯣꯏ ꯅꯦꯅꯦ ꯍꯣꯏꯒ ꯀꯩꯅꯣ ꯍꯣꯏꯒ ꯃꯕꯣꯛ ꯍꯣꯏꯒ ꯌꯦꯡꯃꯤꯟꯅꯕ ꯖꯥꯠꯅꯤꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯁ꯭ꯇꯦꯇꯁ ꯊꯝꯃꯛꯑꯦꯕꯀꯣ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 1ꯁꯤꯗ ꯏꯇꯥꯎ ꯅꯪ ꯐꯖꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯣꯀꯣꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯒ ꯐꯖꯅ ꯍꯥꯏꯕ ꯊꯣꯛꯇ꯭ꯔꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯨꯄꯤꯁꯦ ꯊꯥꯖꯗꯕꯗꯣꯀꯣ ꯁꯥꯎꯅꯤꯡꯉꯕ ꯍꯥꯏꯇꯥꯔꯦ ꯑꯦꯄ꯭ꯔꯤꯜ ꯐꯨꯜ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ ꯃꯤꯒꯤ ꯑꯅꯥꯕꯁꯤꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯈꯣꯠꯀꯅꯨ ꯐꯠꯇꯦ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤꯁꯤꯅ ꯍꯥꯟꯅ ꯎꯕ ꯅꯠꯇꯦꯕꯀꯣ ꯁ꯭ꯇꯦꯇꯁꯁꯦ ꯃꯅꯦꯁꯤꯅ ꯎꯔꯒ ꯃꯅꯦꯁꯤꯅꯗꯤ ꯁꯤ ꯅꯨꯄꯥꯁꯤꯒ ꯈꯪꯅꯕꯅꯦ ꯍꯥꯏꯕꯁꯦ ꯈꯪꯕꯒꯤ ꯃꯅꯦꯁꯤꯅ ꯎꯠꯄꯤꯔꯛꯄꯖꯥꯠꯅꯤꯗ ꯁ꯭ꯇꯦꯇꯁ ꯊꯝꯃꯛꯑꯦꯅꯦꯅ ꯈꯣꯠꯂꯦꯅ ꯃꯣꯏ ꯃꯃꯥꯟꯅꯕꯒꯤ ꯅꯝꯕꯔꯁꯦ ꯁꯦꯞ ꯇꯧꯅꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯈꯣꯠꯀꯅꯨꯅ ꯃꯥꯁꯦ ꯁꯥꯎꯔꯀꯥꯟꯁꯤꯗ ꯍꯥꯏꯔꯛꯑꯦ ꯉꯁꯥꯏꯗꯒꯤ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯕꯅꯦ ꯑꯗꯨꯒ ꯃꯦꯁꯦꯁꯁꯨ ꯊꯥꯕꯅꯦ ꯅꯨꯄꯤꯁꯤꯗꯤ ꯐꯣꯟ ꯄꯥꯏꯗꯕꯅꯤꯅ ꯁꯣꯏꯔꯕ ꯑꯦꯐꯕꯤꯗ ꯃꯦꯁꯦꯁꯁꯨ ꯃꯌꯥꯝ ꯊꯥꯈꯤꯕꯅꯦ ꯃꯥꯗꯣ ꯉꯁꯥꯏ ꯌꯥꯆꯪꯉꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯊꯧ ꯃꯉꯝ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯁꯤꯅꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕꯀꯣ ꯊꯥꯖꯃꯟꯗꯗꯅ ꯃꯥꯅ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯔꯦꯀꯣ ꯃꯃꯥꯟꯅꯕꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯇꯁ ꯊꯝꯃꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯋꯥꯆꯞ ꯅꯝꯕꯔꯒ ꯑꯗꯩ ꯀꯣꯜ ꯅꯝꯕꯔꯒꯁꯦ ꯃꯥꯟꯅꯗꯕ ꯖꯥꯠꯅꯤꯗꯀꯣ ꯆꯠꯇꯕ ꯑꯣꯏꯕꯗꯣꯀꯣ ꯍꯥꯟꯅ ꯄꯥꯏꯔꯝꯕꯒꯤ ꯑꯣꯏꯕꯩꯔꯥ ꯀꯩꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯅꯝꯕꯔꯁꯦ ꯂꯧꯔꯒ ꯐꯣꯟꯁꯦ ꯇꯧꯕꯗ ꯋꯥꯔꯤꯁꯦ ꯂꯣꯏ ꯍꯥꯏꯔꯛꯑꯦꯀꯣ ꯉꯁꯥꯏ ꯌꯥꯆꯪꯕꯗ ꯂꯩꯈꯤꯗꯕꯅꯦꯁꯦ ꯅꯨꯄꯤꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯕ ꯅꯨꯄꯤꯁꯦ ꯃꯕꯣꯛꯁꯤꯗ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏ ꯃꯥꯁꯦ ꯂꯥꯛꯑꯦꯀꯣ ꯃꯥꯁꯦ ꯀꯞꯄꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯞꯄꯦ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯉꯥꯛꯇ ꯑꯣꯏꯕꯗꯣ ꯃꯥꯁꯦ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯀꯞꯈꯤꯕꯁꯦ ꯑꯍꯥꯟꯕꯗ ꯃꯥꯅ ꯀꯥꯏꯅꯈꯤꯕ ꯊꯃꯣꯏ ꯃꯩꯆꯥꯛ ꯄꯤꯕꯤꯈꯤꯕꯗꯣ ꯃꯥꯕꯨ ꯂꯧꯕꯉꯝꯃꯣꯏ ꯀꯥꯏꯅ ꯍꯥꯏꯈꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗ ꯀꯞꯈꯤꯕꯗꯒꯤ ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯀꯞꯈꯤ ꯃꯥꯁꯦ ꯀꯞꯃꯟꯗꯅ ꯃꯥꯁꯦ ꯋꯥꯟꯊꯩ ꯍꯥꯏꯌꯦꯕꯀꯣ ꯃꯀꯣꯛꯀꯥꯁꯦ ꯉꯥꯎꯈꯠꯂꯛꯄꯩ ꯀꯩ ꯃꯥꯁꯦ ꯋꯥꯟꯊꯔꯦ ꯃꯥꯅ ꯈꯟꯖꯩꯕꯀꯣ ꯃꯪ ꯑꯣꯏꯔꯝꯃꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯅꯤ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯕꯨ ꯃꯪꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯇꯥꯏꯕꯪ ꯑꯗꯨꯝ ꯑꯣꯏꯔꯝꯃꯦ ꯃꯥꯁꯦ ꯅꯣꯡ ꯉꯥꯟꯕꯒ ꯑꯃꯨꯛ ꯍꯂꯪꯀꯥ ꯇꯥꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇ ꯌꯥꯗ꯭ꯔꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯨꯝ ꯍꯂꯪꯀꯥ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯃꯥꯁꯦ ꯅꯨꯃꯤꯠꯁꯤꯃꯁꯨ ꯋꯥꯅ ꯈꯥꯡꯉꯦ ꯇꯁꯦꯡꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯣ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯈ꯭ꯔꯦ ꯏꯃꯥꯅꯒ ꯆꯠꯃꯤꯟꯅꯁꯤ ꯈꯣꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯗꯀꯣ ꯃꯥꯁꯦ ꯅꯨꯃꯤꯠꯁꯤꯃꯁꯨ ꯋꯥꯅ ꯈꯥꯡꯉꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯃꯥꯁꯦ ꯃꯣꯏ ꯆꯆꯥꯒ ꯑꯣꯏꯅ ꯆꯠꯂꯦꯕꯀꯣ
ꯆꯥꯆꯥꯒ ꯃꯥꯁꯦ ꯆꯠꯄ ꯀꯥꯟꯁꯤꯗ ꯃꯃꯥꯁꯤꯅꯀꯣ ꯉꯁꯥꯏꯒꯤ ꯂꯩꯈꯤꯗꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤꯅ ꯃꯥꯁꯦ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯄꯦ ꯁꯨꯃꯥꯏꯅ ꯂꯥꯎꯔꯒ ꯉꯥꯡꯉ ꯀꯞꯄꯗꯣ ꯅꯪꯅ ꯌꯥꯝ ꯁꯣꯟꯖꯔꯝꯕ ꯃꯍꯥꯛꯇꯣ ꯂꯥꯛꯑꯦ ꯅꯪ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅ ꯃꯥꯁꯦ ꯀꯞꯄꯦꯕꯀꯣ ꯃꯥꯅ ꯐꯤꯒꯔ ꯁꯥꯠ ꯑꯃ ꯄꯤ ꯍꯥꯏꯌꯦ ꯅꯨꯄꯥꯗꯨꯗꯀꯣ ꯄꯤꯈꯤꯕꯖꯥꯠꯅꯤ ꯑꯗꯨꯒꯁꯦ ꯃꯃꯥꯁꯤꯅ ꯀꯣꯜꯂꯒ ꯌꯥꯝ ꯀꯞꯄꯦ ꯍꯥꯏ ꯃꯥꯁꯨ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯄ ꯅꯠꯇꯅ ꯃꯥꯁꯦ ꯎꯄꯥꯏ ꯂꯩꯇꯦꯕ ꯀꯞꯃꯟꯗꯅ ꯃꯥꯗꯤ ꯃꯀꯣꯛꯁꯦ ꯉꯥꯎꯈꯠꯂꯕꯅꯦ ꯆꯥꯛ ꯆꯥꯗꯕꯤꯗ ꯁꯨꯝ ꯀꯞꯄꯒ ꯂꯩꯔꯛꯄꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯖꯩꯌꯦꯕꯀꯣ ꯃꯥꯅ ꯄꯤꯖꯈꯤꯕ ꯐꯤꯒꯔ ꯁꯥꯠꯁꯦ ꯃꯥꯅ ꯂꯤꯠꯂꯨꯕꯁꯦ ꯁꯤꯃꯗꯩ ꯄꯨꯖꯈ꯭ꯔꯒꯦꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯄꯨꯔꯒ ꯂꯥꯛꯑꯦ ꯌꯥꯝ ꯀꯞꯈꯤ ꯃꯥꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅꯀꯣ ꯇꯁꯦꯡꯅ ꯃꯥꯅ ꯍꯦꯛ ꯅꯨꯡꯁꯤꯖꯔꯨꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯉꯣꯟꯗꯒꯤ लाप्थꯣꯛꯑꯒ ꯆꯠꯈꯤꯕꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ꯭ꯔꯥ ꯑꯩꯁꯦ ꯐꯠꯇꯕꯒꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯑꯒ ꯆꯠꯈꯤꯕ꯭ꯔꯥ ꯉꯁꯥꯏ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯅꯤꯔꯛ ꯁꯨꯕꯁꯤꯁꯨ ꯑꯣꯏꯔꯣ ꯃꯉꯣꯟꯗꯒꯤ ꯂꯣꯏ ꯂꯥꯞꯊꯣꯛꯈꯤꯀꯣ ꯂꯥꯞꯊꯣꯛꯄ ꯌꯥꯝ ꯈꯦꯠꯅꯩ ꯑꯃꯅ ꯑꯍꯦꯟꯕ ꯊꯤꯈꯤꯕꯅꯦ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯈꯤꯕꯅꯦ ꯑꯗꯣ ꯃꯁꯥ ꯃꯊꯟꯇꯅ ꯇꯥꯏꯅꯖꯕꯗꯣ ꯁꯤꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯁꯦ ꯗꯦꯕ ꯀꯔꯃ ꯃꯅꯨꯡꯁꯦ ꯁꯤꯁꯦ ꯃꯥꯁꯦ ꯂꯩꯈꯤꯗꯕ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯃꯥꯁꯦ ꯌꯥꯝ ꯂꯩꯅꯤꯡꯕ ꯇꯁꯦꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯥꯅ ꯂꯩꯔꯝꯃꯤꯕ ꯃꯥꯒꯤ ꯀꯥ ꯑꯗꯒꯤ ꯃꯥꯅ ꯂꯩꯖꯔꯝꯃꯤꯕ ꯌꯨꯝꯁꯤꯗ ꯌꯥꯝ ꯂꯩꯖꯅꯤꯡꯕꯗꯣ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅꯗꯤ ꯌꯥꯗꯕ ꯇꯁꯦꯡꯅ ꯃꯥꯗꯤ ꯉꯁꯥꯏ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯤꯅ ꯀꯩ ꯍꯥꯏꯅꯅꯤ ꯅꯪꯅ ꯁꯤꯗ ꯂꯩꯁꯜꯂꯒꯅ ꯌꯥꯗꯕꯩ ꯃꯥꯁꯦ ꯂꯩꯅꯤꯡꯅ ꯂꯩꯕ ꯐꯪꯗꯅ ꯍꯜꯂꯛꯑꯦ ꯗꯦꯕ ꯀꯔꯃꯁꯦ ꯁꯤꯗꯒꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯝꯖꯤꯜꯂꯤ ꯍꯥꯏ ꯃꯥꯅ ꯄꯤꯔꯛꯈꯤꯕ ꯅꯦꯟ ꯄꯣꯂꯤꯁ ꯑꯗꯒꯤ ꯁꯣꯀꯥ ꯕꯣꯠ ꯃꯥꯅ ꯉꯁꯥꯏ ꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯒꯔ ꯁꯥꯠ ꯐꯨꯔꯤꯠ ꯑꯃ ꯂꯩꯗꯅ ꯑꯗꯨꯒꯁꯦ ꯃꯥꯅ ꯀꯣꯜꯂꯒ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯞꯈꯤ ꯍꯥꯏ ꯀ꯭ꯂꯥꯁ 12 ꯀꯥꯔꯦꯀꯣ ꯋꯥꯔꯁꯨ ꯋꯥꯅ ꯃꯥꯁꯦ ꯑꯗꯨꯝ ꯈꯥꯡꯉꯦ ꯅꯨꯡꯁꯤꯕꯩ ꯃꯩꯖꯥꯛꯁꯦ ꯃꯥꯁꯦ ꯈꯥꯡꯉꯒ ꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯒ ꯂꯦꯟꯖꯔꯛꯑꯦ ꯀ꯭ꯂꯥꯁ 12 ꯀꯥꯔꯦ ꯑꯗꯩ ꯁꯤꯗꯩꯗꯗꯤ ꯃꯣꯏ ꯆꯆꯥꯒꯤ ꯐꯣꯟ ꯑꯃꯁꯦ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯅꯪ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯄꯥꯏꯕꯗ ꯃꯣꯏꯗꯤ ꯃꯧꯅꯤꯅꯅ ꯀꯤꯄꯦꯗꯅꯦ ꯍꯥꯏ ꯁꯤꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯗ ꯃꯥꯅ ꯁꯤꯖꯤꯟꯅꯩꯁꯤꯅꯀꯣ ꯃꯣꯏꯕꯥꯅꯤ ꯊꯥꯅꯈꯤꯕ ꯃꯦꯁꯦꯁ ꯀꯥꯏꯁꯦ ꯑꯗꯨꯝ ꯄꯥꯔꯒ ꯅꯤꯡꯁꯤꯡꯉꯒ ꯍꯤꯡꯉꯤꯕꯣꯏ ꯑꯗꯨꯝ ꯈꯟꯖꯕꯗꯣ ꯃꯥꯅ ꯁꯤꯗꯒꯤ ꯑꯦꯕꯤꯁꯤꯗ ꯑꯃꯨꯛ ꯃꯦꯁꯦꯁ ꯊꯥꯅꯩ ꯃꯦꯁꯦꯁ ꯊꯥꯅꯕꯁꯤꯅ ꯀꯃꯥꯏꯅ ꯊꯥꯅꯩꯅꯣꯗ ꯁꯤꯁꯨ ꯅꯨꯄꯥꯅꯦꯕꯀꯣ ꯅꯨꯄꯥꯁꯦ ꯃꯥ ꯈꯪꯅꯔꯤꯕ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯦ ꯁꯤꯒꯤ ꯈꯨꯟꯗꯒꯤ ꯑꯗ ꯃꯥꯒꯗꯤ ꯅꯨꯡꯁꯤꯅꯕꯅꯤ ꯈꯣꯠꯄꯅꯦꯁꯦ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤꯗ ꯑꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯈꯣꯠꯀꯅꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯟꯖꯤꯜꯂꯗꯤ ꯌꯥꯔꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯃꯥꯒꯤ ꯑꯋꯥꯕꯁꯤꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯋꯥ ꯉꯥꯡꯕꯤꯕ ꯅꯨꯄꯥꯅꯦꯕ ꯁꯤꯁꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯃꯦꯁꯦꯁ ꯈꯔ ꯑꯗꯨꯝ ꯊꯥꯅꯕ ꯅꯨꯄꯤꯁꯤꯁꯨ ꯃꯥꯒꯤ ꯑꯋꯥꯕ ꯄꯥꯎ ꯇꯝꯐꯝꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯑꯣꯏꯕꯀꯣ ꯑꯍꯨꯝꯂꯛ ꯁꯨꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒ ꯑꯣꯏꯕ ꯇꯁꯦꯡꯅ ꯑꯍꯨꯝꯂꯛ ꯊꯦꯡꯅꯕ ꯅꯨꯄꯥꯁꯤꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥ ꯑꯅꯤꯁꯨꯕꯗ ꯊꯦꯡꯅꯈꯤꯕ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯕ ꯅꯨꯄꯥꯁꯦ ꯃꯥ ꯀꯥꯎꯕ ꯁꯨꯡꯂꯩ ꯂꯩꯇꯦꯕꯀꯣ ꯑꯋꯥꯄꯣꯠ ꯊꯥꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯊꯥꯅꯕꯒꯤ ꯋꯥꯔꯤꯅꯦꯕ ꯋꯥꯔꯤꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯕꯗꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯀꯣ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯤꯅ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯀꯥꯏꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯕꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯑꯋꯥꯕꯁꯦ ngasi khara kaw hayeng khara kaw udum khajik ti kawbudo adumangna pura kawrabra haibadi nattaba khidang thamoi se phajin binaba ma leibadonga tawre moi ani se kainoda khangnabai wani ko phone da ab da message sum thanaba paw phongnabai wani asemda demta unadeba ko nupi sigi charger ya de khote na wari sanabadagi hojiki ahum subunu pa se sisina charger se thilake na ba sida ahan ba unabane da ahum subunu pa se ma se masaga se dokimatik phaje masa sam nale tabaraga yengbada am smart oibudo adu oye ngausu ngauba wangsu wangba aduga magi ama hairgana games am sanaba nupa se nupi sinaga sawebuko game adum sanaraga leido kaino na sado yaroi kholaroi na haiba kansida ko video call ga tawraga nupa sina phamuli pu kainaga tawjabado nupi sina haibaga yam injabado ko sema su awaba je khajik ti adum kaur e nupa si suma su koki anaba ma leyeba ko sisu magisna aruba anabdi nate man haigi bawa se kaugan gumba de khangudna phalawna ga saukat pakot pase tawba ade anabdu de yengtho kholang saigi amasu soigi bani na nupi sina yam pakhachabadu ko nang anaba se yengtho kaina ga anaba ka se yengtho e nupa se ngasaigi leigidaba nupa sina mangonda yam nushina thoi haina kawiduna aduga hojiki ahum subada thengnaba nupa se sisina su mangonda yam nushina thoi na kawiba mana nangonda piramba nushiba minungsido aduga chamana na aina su pigani kaina mangonda thajaba bijabado
Nupise sidesida mantha sare nupisina mantha sarsina kaigino haiba kanda tasengna leigidaba nupadugi khakni mana wari khangise aduga ngasai magi laibak thiba thaulo ma thokibado ma chiluredena ko chembe wari sidi khangdaba mase kamaina haidoino di dum khanjaraga haiba ngamdabado somna kanadi mama bo yauna ka khangnare mama sina su mase chilure khangdabanina adum khangna khotna base yaba adumase kamaina di lot kanin lot pa yaba na te cheluraba haisi maktobo adumase haibadi chukam ngamdre adubu haidabadi yadabanina mase nongmako ai kenom haige nang saugadro na ahum suba nupasina kaino ai sauri kholoin haiga mase wari se lithu ebako nupase kappe nang hana ingonda kedobe hairaktrino nang na ingonda hairamade kitang nushina dringeda kitang lapthok nani dana adugi wani nupasina haise adu nupisina hai adu hosti khangabani ibani se kainarasini nupasina hai hosti kamain kaina doino aina nangse toki mati nushiraga hosti kainarasi haise kamain kaina doino sinida sidagi moeni se adum nushinare nupasina ko mamadadi maga nushinariba nupise mase chelure haibasidi haidokte ba haidi mama hoina yar oena khangbagi nupase mase khujin khuyaga se am phajaye adagi masam ka se khar sangna khakalle haibako moibani unaba nushinaba kanda ga nupina masam ga se phoidana de nengkata tawga makut khujin ga se khar sang ga se kakthatana ga tawi haye ahum suba nupase moi imuse khoiki mama mapa se thabak loin tawjabado paisa ga adum paiba imung neba ado paisa adum pairasu yam icham chamna hingtokpado mama da mapa da bike layu adu layu ada layu kaina haidaba mama mapa na khara thonbi ba de phone ga se pai madu cham chamna dum paijaraga leiba mine yam chamna phaba mine ahum suba nupa se so 12 exam tham da se sidai sida rent laire nupi se ko nupi sina rent laire se moise hostel da laigadab se mogi mamanabi manung sit changba yawe duna leiba yaroi khotpa yar habidi moise rent leiminaye ade phone amadi laire nupi sigi sidai ma se phone pair ebako ada moibani se nushinaba chahi ma phabagi anniversary ga tabase sigi numise video call ga tawdana nupi sina cake kaktana khotana tawga video call ga tawga wari game sanabado mamanabi sina noibani gi nushinaba sidi yam kal ena sum khatnadaba sum saunadaba nongmata khatnadaba haitare aduga nupasina su nupisida nongmata tasengna phattaba wahai amta harakte phattaba wahai haradi hakchangi apamba kalakpa mihobagi wahai wata se amata sijinadeba nupisidi ayamba matamda mamagi mapamda lairabane sese nupasina nang yausangse thokanu haibajani nupisina di thueba yausangse langba khara pamjaba haitare ne tasena dumangna irang tawge khotke habagi wakhandi khanbadi natre thamoi mai chakto mayam puraga lairabanina awaba kaunaba mase mamanabi singa punba khara pamjaba nupasi di saure ko ina tawgunu haraga nang tawe khole gainaga yausangdi la ini nupasi sumagi manakta de mongonda abe taige khotke kainaga hek tawba adagi yausang haiba simaktabu kaiming kauge kainaga gari dagi mina di pesa thali ni moindi thori thali do ubi da kaiming kauge pami khangde pamde khangde chinda chimpa pu phami nupa se yaw hidana ko adugu manupa na hayak pas nupa se am sauninga bazani nupa se pesa piram ka chakre aduga asomda na mo kamai tawge da angang masak nungsiba ma thengnar bazani dana sai ahum suba nupa se system mayam changdana lakna birabai tare angang nupisiga ko hojigi ahum suba nupasiga photo ka kapminadana ga tawrabajani sumaina tawjabagi wani nupase yausam manungda ko hojiki nupisigi manakta nongmagi nghang hakti dum lakjayeba halangka numini chakka chanaba lorga isinga haidana khotana yam langba matamni ko duga nupisi su lange duga hojiki ahum suba nupase sisi su lakke na lakpajani halangka gi paisa su pinena ngasai ising ga hijana bas nupi ising khara chola bazane bako se atopa mina ga hijan ge tawbase nupaji na ga phasana ga haisabado hijin biranu ma se ngasai dei su chola bani khotla bani adumayan tawbiranu kaina ga mana ga asena bire ko adagi mana litliba phurika se nupi sida ga pibibado thabal ga se chongbase ma se haitabani na ko dum pairaga ga chatuni thabal su chongmina bazani den pisiga ahum suba nupa se ko thabal chongmina bas den nupa se haitabe dum chatlairaba pisina ga asna yam haite kaino nangdo sai thokro cho kan hai mani thabal chongning bazani ni pisina langba khotpadi khar pame ko nupi se nupa sina
ꯅꯪꯅ ꯑꯩ ꯀꯣꯏꯇꯥꯟ ꯇꯥꯟꯊꯣꯏꯗꯨꯕꯨ ꯀꯅꯥ ꯂꯥꯛꯇꯧ ꯂꯩꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅ ꯍꯥꯏꯅꯔꯒ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯗꯨꯝ ꯅꯨꯡꯁꯤꯅꯩ ꯁꯤꯗꯩꯁꯤꯗ ꯅꯨꯄꯤꯁꯤꯅꯀꯣ ꯐꯣꯟ ꯆꯦꯛ ꯇꯧꯕꯁꯤꯗ ꯊꯋꯥꯏꯁꯦ ꯑꯔꯣꯏꯕꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯤ ꯃꯆꯥ ꯀꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯃꯁꯛ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕꯁꯦ ꯈꯪꯉꯕꯀꯣ ꯑꯗꯩ ꯀꯅꯥꯅꯣ ꯈꯣꯠꯄꯅꯣꯅ ꯍꯪꯕꯗꯒꯤ ꯂꯣꯏ ꯍꯥꯏꯔꯦꯀꯣ ꯌꯥꯝ ꯐꯕ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯑꯣꯏꯗꯕ ꯋꯥꯁꯦ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦꯕꯀꯣ ꯑꯁꯦꯡ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄꯗꯣ ꯏꯃꯥꯟꯅꯕꯅ ꯂꯛꯅꯕꯅꯦ ꯏꯃꯥꯟꯅꯕꯅ ꯀꯥꯞꯃꯤꯟꯅꯧꯅ ꯃꯣꯏꯅ ꯀꯥꯞꯄꯤꯕꯅꯦ ꯈꯣꯠꯄꯤꯕꯅꯦ ꯑꯁꯦꯡꯕ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯒꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯦ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯉꯒ ꯀꯞꯆꯕꯗꯣ ꯅꯪ ꯂꯩꯔꯝꯃꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯀꯣ ꯅꯪ ꯂꯩꯇꯕꯒꯤꯅꯤꯀꯣ ꯅꯪ ꯂꯩꯔꯝꯃꯗꯤ ꯅꯪꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅꯤꯀꯣ ꯀꯥꯏꯅ ꯃꯥꯁꯦ ꯈꯜꯂꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯊꯦꯝꯃꯛꯑꯦ ꯀꯞꯇꯅ ꯈꯣꯠꯇꯅꯀꯣ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯀꯞꯀꯜꯂꯦ ꯍꯥꯏ ꯃꯥꯁꯦ ꯈꯤꯇꯪ ꯇꯧꯕ ꯑꯗꯨꯝ ꯀꯞꯄꯒ ꯊꯦꯝꯃꯛꯄꯗꯣꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯑꯦ ꯅꯨꯄꯤꯁꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯂꯦ ꯍꯥꯏ ꯇ꯭ꯔꯦꯅꯤꯡꯁꯦ ꯀꯩꯅꯣ ꯃꯣꯏꯒꯤ ꯑꯒꯅꯤꯕꯠ ꯑꯅꯀꯣ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯂꯦ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯃꯥꯁꯨ ꯑꯗꯨꯒ ꯅꯣꯡꯃ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯀꯣ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯁꯥꯎꯔꯛꯀꯗꯕ ꯅꯨꯃꯤꯠꯁꯦ ꯅꯨꯄꯥꯁꯦ ꯎꯁꯣꯞ ꯑꯃ ꯆꯠꯄꯖꯥꯠꯅꯤꯗ ꯃꯃꯥꯅꯦ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯕꯁꯤꯡ ꯊꯣꯛꯄ ꯑꯃꯅꯦ ꯎꯁꯣꯞ ꯑꯃ ꯆꯠꯄꯖꯥꯠꯅꯤ ꯆꯠꯄ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯒ ꯔꯦꯟꯇ ꯂꯩꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯒꯤ ꯃꯃꯥ ꯑꯃꯁꯤꯁꯨ ꯃꯣꯏꯁꯨ ꯎꯁꯣꯞꯁꯦ ꯆꯠꯂꯕꯖꯥꯠꯅꯦꯕꯀꯣ ꯎꯁꯣꯞ ꯆꯠꯄ ꯀꯥꯟꯁꯤꯗ ꯊꯦꯡꯅꯔꯒ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤꯅ ꯍꯪꯕꯖꯥꯠꯅꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯁꯤꯗ ꯏꯆꯥꯅꯨꯄꯥꯒ ꯈꯪꯅꯩ ꯍꯥꯏ ꯃꯃꯤꯡ ꯁꯤ ꯀꯧꯏ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯪꯉꯦ ꯆꯦꯜꯂꯨꯔꯕꯅꯤ ꯄꯩꯁా ꯂꯧꯊꯣꯛꯑꯒ ꯂꯩꯕꯅꯤ ꯃꯤ ꯅꯨꯄꯤ ꯆꯦꯜꯂꯦ ꯈꯪꯅ ꯃꯣꯏꯅ ꯑꯃꯨꯛ ꯅꯝꯗꯅ ꯆꯦꯟꯁꯤꯜꯂꯒ ꯁꯦꯜ ꯂꯧꯊꯣꯛꯑ ꯂꯩꯕꯅꯤ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯛꯑꯕꯀꯣ ꯃꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯁꯤꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯁꯥꯎꯔꯦ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯗꯨ ꯃꯥꯅ ꯆꯦꯟꯒꯦꯅ ꯆꯦꯟꯕ꯭ꯔꯣ ꯈꯣꯠꯄ꯭ꯔꯣꯅ ꯃꯥꯁꯨ ꯁꯪꯀꯠꯂꯕ ꯑꯗꯩ ꯃꯌꯥꯝꯕ ꯊꯣꯛꯄꯁꯤꯅ ꯈꯥꯝꯇꯣꯛꯑꯒ ꯑꯁ ꯑꯗꯨꯃꯥꯏꯅ ꯃꯥꯟꯅꯒꯅꯣ ꯑꯍꯟꯒꯅ ꯍꯥꯏꯔꯒ ꯃꯣꯏꯁꯦ ꯇꯨꯃꯤꯟꯅ ꯂꯩꯅꯔꯦ ꯍꯜꯂꯛꯑꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯕꯖꯥꯠꯅꯤꯗ ꯅꯪꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯅꯪꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯋꯥꯈꯜꯗꯣ ꯈꯤꯇꯪ ꯈꯟꯊꯔꯝꯃꯒ ꯊꯕꯛꯇꯣ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯅ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯒꯤꯁꯦ ꯅꯪꯒꯤꯗ꯭ꯔꯥ ꯏꯃꯥꯁꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕ ꯅꯪꯍꯜꯂꯦ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯍꯣꯏ ꯃꯥꯁꯨ ꯃꯇꯝꯗꯨꯗꯀꯣ ꯇꯁꯦꯡꯅ ꯅꯨꯄꯥꯗꯨꯗ ꯂꯩꯔꯒꯦ ꯈꯜꯂꯒꯗꯤ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯁꯦꯜ ꯏꯖꯠꯗꯥꯕꯤꯗꯣ ꯄꯥꯝꯕꯩ ꯆꯠꯈꯤꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯕꯨ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯈꯪꯅꯔꯕꯅꯤꯅ ꯏꯃꯥ ꯍꯣꯏꯅꯁꯨ ꯈꯪꯉꯕꯅꯤꯅ ꯑꯩꯗꯣ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏ ꯑꯗꯨꯅ ꯏꯕꯥꯅꯤ ꯀꯥꯏꯅꯔꯁꯤ ꯁꯤꯅꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯖꯔꯤꯁꯦ ꯃꯣꯏ ꯑꯅꯤꯁꯦ ꯁꯤꯗꯒꯤ ꯉꯪꯅꯕ ꯈꯔ ꯍꯧꯋꯤꯀꯣ ꯅꯨꯄꯥꯔꯣꯝꯗꯒꯤꯁꯨ ꯃꯃꯥꯁꯤꯅ ꯌꯥꯝ ꯆꯩꯕ ꯆꯦꯜꯂꯨꯕ ꯅꯨꯄꯤ ꯀꯣꯏꯌꯦꯅ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯩ ꯃꯥꯁꯦ ꯑꯗꯨꯝ ꯀꯣꯛꯀꯤ ꯑꯅꯥꯕ ꯈꯤꯇꯪ ꯂꯩꯕꯅꯤꯅ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯄꯥꯎ ꯇꯥꯅꯕꯗꯣꯀꯣ ꯃꯕꯣꯛꯅꯒ ꯆꯩꯕ ꯅꯨꯄꯤꯁꯤꯗ ꯅꯪꯅ ꯍꯦꯛ ꯀꯣꯏꯕ ꯅꯨꯄꯥꯁꯤꯡꯁꯦ ꯀꯩꯅꯣ ꯖꯨꯒꯣꯠ ꯑꯃꯠꯇ ꯆꯥꯗꯦ ꯅꯨꯄꯥꯕꯨ ꯀꯥꯏꯅꯧ ꯀꯩꯅꯣ ꯅꯪꯅ ꯑꯉꯥꯡꯁꯨ ꯌꯥꯝ ꯑꯣꯏꯔꯒ ꯅꯨꯄꯥꯁꯦ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗꯣ ꯐꯪꯉꯤ ꯅꯨꯄꯤ ꯑꯃꯨꯛ ꯆꯦꯟꯖꯟꯈ꯭ꯔꯦ ꯑꯅꯤꯁꯨꯕ ꯐꯪꯉꯤ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯈ꯭ꯔꯦꯀꯣ ꯂꯥꯏꯕꯛ ꯊꯤꯗꯅ ꯑꯍꯨꯝꯁꯨꯕ ꯐꯪꯉꯤ ꯀꯣꯛꯇꯣ ꯃꯤꯅ ꯆꯥꯛꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯥꯏꯅꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣꯛꯀꯤ ꯑꯅꯥꯕ ꯂꯩꯕꯗꯨꯗ ꯃꯤꯑꯣꯏꯕꯩ ꯆꯤꯟ ꯍꯥꯏꯔꯦꯗꯅ ꯑꯗ ꯃꯕꯣꯛꯁꯤꯅ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦꯕꯀꯣ ꯃꯣꯏ ꯑꯅꯤꯁꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯍꯜ ꯂꯃꯟꯅ ꯑꯗꯨꯝ ꯉꯥꯡꯕ ꯈꯣꯠꯄ ꯆꯩꯕ ꯇꯧꯔꯒꯁꯨ ꯑꯍꯜ ꯂꯃꯟꯅ ꯉꯥꯡꯉꯤꯁꯦ ꯋꯥꯈꯜꯗꯤ ꯈꯟꯊꯔꯒꯁꯨ ꯃꯣꯏꯕꯥꯅꯤꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯃꯔꯤꯁꯤꯗꯤ ꯅꯨꯡꯁꯤꯔꯒ ꯂꯦꯡꯗꯅ ꯂꯩꯕꯗꯣ ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯕꯒꯤ ꯎꯠꯄ ꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯈ꯭ꯔꯕꯀꯣ ꯉꯁꯥꯏ ꯃꯉꯣꯟꯗꯒ ꯌꯥꯝ ꯅꯨꯡꯁꯤꯅꯒ ꯊꯣꯏꯅꯒ ꯀꯧꯖꯕꯗꯣ ꯉꯁꯥꯏꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯥꯗꯨꯅ ꯀꯧꯔꯝꯕ ꯃꯤꯡꯗꯣ ꯆꯞ ꯃꯥꯟꯅꯅ ꯀꯧꯖꯕꯗꯣ ꯃꯣꯏ ꯑꯅꯤꯁꯦ ꯁꯥꯎꯅꯕ ꯀꯥꯟ ꯑꯗꯒꯤ ꯁꯥꯎꯅꯗꯕ ꯀꯥꯟꯗ ꯏꯔꯦꯟ ꯍꯥꯏꯅꯕꯁꯨ ꯌꯥꯎ ꯏꯕꯥꯅꯤꯁꯦ ꯀꯥꯏꯅꯔꯁꯦꯅ ꯀꯥꯏꯅꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗꯕ ꯃꯣꯏ ꯑꯅꯤꯁꯦ ꯋꯥꯈꯜꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯇ ꯑꯗꯨꯝ ꯂꯦꯜꯂꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯖꯗꯕꯗꯣ ꯁꯤꯅꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯈꯣꯡꯐꯝꯁꯦ ꯑꯃꯨꯔꯛ ꯁꯣꯏꯈ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯔꯝꯃꯒꯁꯨ tashengna ꯂꯧꯕꯤꯒꯦ ꯅꯪꯕꯨ ꯂꯧꯔꯒꯦ ꯍꯥꯏꯕ ꯅꯨꯄꯥꯁꯤꯗꯤ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯑꯦꯕ ꯁꯤꯗꯤ ꯅꯣꯡꯃ ꯑꯦꯛꯖꯥꯝ ꯍꯜꯂꯛꯄꯖꯥꯅꯤꯗꯀꯣ ꯅꯨꯄꯥꯁꯦ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯆꯣꯀ꯭ꯂꯦꯠ ꯂꯩꯔꯛꯀꯦ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯁꯦ ꯆꯣꯀ꯭ꯂꯦꯠ ꯆꯥꯏ ꯍꯥꯏꯌꯦꯗ ꯆꯣꯀ꯭ꯂꯦꯠ ꯂꯩꯔꯛꯀꯦ ꯅꯪ ꯍꯥꯏꯐꯦꯠꯇ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏ ꯅꯨꯄꯤꯁꯦ ꯊꯣꯛꯑꯦꯀꯣ ꯍꯔꯥꯎꯋꯦ ꯄꯥꯛꯅꯁꯨ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯄꯨꯔꯥ ꯅꯨꯡꯁꯤꯅꯕꯁꯨ ꯅꯨꯡꯁꯤꯅꯗ꯭ꯔꯦ ꯈꯔꯁꯨ ꯑꯗꯨꯝ ꯁꯥꯎꯅꯔꯒ ꯉꯥꯡꯅꯔꯒ ꯑꯍꯜ ꯂꯃꯟꯅꯒꯀꯣ ꯌꯥꯅꯗꯕꯩ ꯃꯑꯣꯡ ꯎꯠꯄꯁꯤꯗ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯐꯅꯦꯛ ꯁꯦꯠꯂꯦ ꯍꯥꯏꯌꯦꯕꯀꯣ ꯐꯅꯦꯛ ꯁꯦꯠꯂꯦ ꯄꯤꯡ ꯁꯨꯠ ꯇꯧꯋꯦ ꯁꯨꯃꯥꯏꯅꯒ ꯊꯣꯛꯂꯛꯄꯁꯤꯗ ꯅꯨꯄꯥꯁꯤꯅ ꯀꯩ ꯅꯨꯃꯤꯠꯅꯣ ꯅꯪ ꯉꯁꯤꯗꯤ ꯐꯅꯦꯛꯀ ꯁꯦꯠꯂꯤꯅ ꯀꯥꯏꯅꯒ ꯇꯧꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯑꯣꯏꯅꯕꯣꯏ ꯀꯔꯤꯕꯣꯏ ꯍꯥꯏꯇꯥꯔꯦꯅꯦ
kitanga saunarapka tawrlega unabasida khangnu nusibado khubangna tharubajani da nupasida ko ado khubangna tharubas nupasi pocket sida pen je mani exam chalurga makhumje makhum khumdabida dum makhum sida maningda thamgraga makhum khumdabi tawba kasda makhota thille hai nupise igal ain thobajani adu pisina ko sum nungai tabado nungai tabai pukninga nusibado nangise hakke tawba mali kaina hai nupase yam nungai taba adumain ka haibasa adumain hainu aidunga sai exam kogi exam loraga koi hathu hathu tholakpuda pense makhum khumba kawri khole kai makhut ta I thokpud I ga se machina chup thokpi bodo tawi haibako sisu romance de moin torise romance am hai makuta kitanga soki badagi nupaduna ga dum nungai jadabadu ko adu bakanda nupisina su dum khanjeba mase ai nushiba malida ai nusidraga di mai sumaina tawreda kaina khalle bot chaw matam ne ha ko bot chaw se si matam sida moi se bot khomba yam kalle ai nupi gi ko moigi maboy gi imungsina BJP gi akan ba do nupa se ahum subu nupa se moigina Congress ki akan bane haye adi mithai ga yemba se mithai ga se myam piram dana ko thongan daga smaina ga dum nushina je adubu paudi khra khra di dum tarakpa ko ngasai gi angang nupi do lumba chatli duga mabusu khra khra di laithokpagi mami ma he he uyeba nupi sina ahalamana yadaba sibo haibagi moong amada nungdi nushina razu nupi si yam nungaite aduga nupi si su dum khanjabado asma so topak koir di eisu topa koyeda kaina khanba kansida mangonda haiba nupam lebajani ade nupasin hai nang aina haiba su ya de khoi manabam le mana nangi photo du ure nang dam pamji hai nang dom ta koi naushini nupisna am khomme boko aida hojikana koi sai ga diam saunari masu angam kana lummi da eisu mai mang amta nupasi koi sira khangdi khote kan hairga masu khangnare ko nupasi khangnare da khangna base sona kan gidi ahum subu nupase sidi khanghan ba natte ba mana sauning bodong saigi khanghan pra khanghan lagi sumana kaina gadran hek pakhat chabdo khanghan badi natte sida ko khangna ba nupase suma su yam chammi yam phai mare ga tali ga tawga ko yam dong dong ngang bodo oi stage ta khamai tawge da noma waiting se thengnara ba jani da ahum subu nupase na phone torok pasida mi ba se kitang change lak ba je khangi dina ande thengnaba kansida kanano na hange mamana bisisu mamana binina khumge taro kansida mamana bisisu numise phone amta paikhalak traba screenshot loroga tharo habde ni pisna sumaina ngonda nupa ma haire aidi nang khangnaba lei haibani khotpane adumana dum tor ini khumme ade nupa sa saure khangnaba lei haina dum phone to sleba nushina ja haibani nupa do kanano nupa do phone to haiga mase nupisi upalai tadana tawre nushibudinga sai nupa do hembani na duga phone se paikhalak ko aina haidra ai nushina ba nupa lei na do nang sengonda phone to ron hai maje kakthalaba asongi nupa khangnaba kuidriba di madi game kana sanari boire game sanaga la thadok pasida mamana myam do tarba di mana mayum yoga nanga sai haido asengbeira imana be mangdem ikai khole nang su kapsala ba nupa se nupi se nungai trene ta sena madi mara leijaba nate mana yaraga adum sauni beng hak tawrubane duga mingon hekta ikai ba piba do thoobra na mase yam nungai jadabdo nupi sina ju haina dumai tawgano aidi han haiduni aigi nushina ba lei na ado ibani kitang sauna be nungai tadana tawbane na dumai tawgano ai nungai ta nupa si ju henjele ai hu thaga sini kaina ko haire kappa ga haire ni asengbara phagira tawsanai radi khangba nate sumaina ngangnari ngai themnari kasta ahum subu nupa si sum waiting chang eba segi nupi sina ko kijabagi adum phone se thamaba dong sai ahum subu nupa si yam nushina jarabani dana chahi hena nushina rabai nak saunu harga phone se thamme ta mari subu nupa tare ko sisna mu hu the e ko mai mama na besna ma do hu the e paisa nang puthok kadam ni kaina haire nupi se kasu hoi nungai tabdi phawi asengbai thak chala di khanjana basu phawi do as toksanai dubu no na sintijanai dubu kaina tasena no minni humni ka khangnaraga hudi da thak amgadaba mandabdo sumaina ga khongi hai nupi se no na chin mai thijanaga nu ko kaina ga haigi haiba nupi se tanchale ma se nupa koi ba se tasena nupa se amabu koiro magi punsi gi aseng wari se khangba kanda magi damak da thamoi sena lepi badi ngasai ani subu nupa do ma khakta ne ba lepi ramba mana aseng wari do haidu uba kanda mangonda nungai taba
ꯐꯖꯗꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯦ ꯑꯗꯩ ꯃꯃꯥꯅꯁꯨ ꯌꯥꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯀꯣ ꯅꯨꯄꯤꯁꯤꯅ ꯆꯦꯟꯕ ꯀꯥꯟꯁꯤꯗ ꯑꯗꯩ ꯃꯃꯥꯗꯁꯨ ꯃꯥꯅ ꯌꯥꯅꯕ ꯍꯥꯏꯖꯕꯗꯣ ꯏꯃꯥ ꯃꯥꯁꯨ ꯃꯥꯅ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯦ ꯈꯣꯠꯇꯦꯅ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯍꯦꯛ ꯅꯤꯡꯁꯤꯡꯕ ꯀꯥꯎꯕ ꯉꯝꯗꯗꯅ ꯃꯥꯁꯦ ꯀꯣꯟꯒ ꯐꯦꯡꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯄꯥꯟꯗꯒ ꯂꯩꯔꯀꯥꯟꯁꯤꯗ ꯃꯥꯂꯪꯕꯁꯤꯅꯒ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯃꯛꯄꯁꯦ ꯃꯥꯅ ꯈꯟꯖꯩꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯔꯕ ꯃꯤꯀꯨꯞꯇ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯌꯦꯅ ꯈꯪꯍꯜꯂꯤꯔꯥ ꯃꯥꯂꯪꯕꯁꯦ ꯍꯨꯝꯃꯒ ꯅꯪ ꯋꯥꯒꯅꯣꯅ ꯍꯥꯏꯔꯤꯔꯥꯅ ꯈꯜꯂ ꯃꯥꯁꯦ ꯀꯞꯆꯩꯌꯦꯕꯀꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯉꯁꯥꯏ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒ ꯃꯥꯒꯁꯦ ꯌꯥꯝ ꯈꯠꯅꯩꯌꯦꯕ ꯍꯥꯟꯅꯗꯤ ꯁꯨꯡꯈꯠ ꯈꯠꯅꯔꯝꯗꯦꯗꯅ ꯈꯠꯅꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯍꯥꯟꯅ ꯀꯩꯁꯨꯝꯇ ꯍꯥꯏꯔꯝꯗꯕꯁꯦ ꯋꯥ ꯉꯥꯡꯕꯁꯦ ꯀꯣꯠꯂꯒ ꯉꯥꯡꯕ ꯁꯨꯝ ꯍꯧꯔꯛꯑꯕ ꯑꯗꯩ ꯀꯣꯠꯂꯒ ꯉꯥꯡꯉꯦ ꯐꯔꯦ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯃꯥꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯍꯧꯈꯤꯕ ꯊꯧꯗꯣꯛꯇꯣ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕꯗꯤ ꯅꯠꯇꯦ ꯅ ꯍꯥꯏꯔꯦ ꯑꯗꯩ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯔꯦ ꯐꯔꯦ ꯀꯥꯏꯅꯔꯁꯤ ꯁꯤꯅꯦ ꯀꯥꯏꯅꯔꯁꯦꯅ ꯊꯥꯡꯒꯩ ꯁꯦꯡꯅ ꯍꯥꯏꯅꯔꯀꯥꯟꯁꯤꯗꯅꯦ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯀꯞꯄꯒ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯇꯣꯏꯕ ꯅꯨꯄꯤꯁꯤꯁꯨ ꯁꯥꯎꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯄꯥꯎꯒ ꯍꯥꯏꯐꯦꯠ ꯐꯥꯎꯅꯕ ꯌꯥꯎꯋꯦ ꯍꯥꯏꯕꯀꯣ ꯅꯨꯡꯁꯤꯅꯕꯁꯦ ꯃꯥꯗꯤ ꯅꯨꯡꯁꯤꯅꯕꯁꯦ ꯃꯥꯏꯊꯤꯔꯕꯅꯤꯅ ꯄꯨꯔꯥ ꯅꯨꯡꯁꯤꯕꯗꯤ ꯅꯠꯇ꯭ꯔꯦ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯦ ꯀꯩꯁꯨ ꯊꯨꯡꯅꯔꯣꯏꯁꯦ ꯅꯨꯄꯤꯁꯤꯅꯁꯨ ꯈꯪꯕ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯦ ꯀꯩꯁꯨ ꯊꯨꯡꯅꯔꯣꯏꯁꯦ ꯅꯨꯄꯤꯁꯤꯅꯁꯨ ꯈꯪꯕ ꯍꯥꯏꯗꯤ ꯃꯥ ꯉꯁꯥꯏ ꯑꯗꯨꯝ ꯃꯔꯩ ꯑꯃꯗꯤ ꯌꯥꯎꯋꯤꯗꯅ ꯁꯤꯗꯩ ꯃꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯦꯁꯦꯁ ꯊꯥꯅꯗꯅ ꯄꯥꯎ ꯐꯥꯎꯅꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦꯗꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯊꯤꯡꯕ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯤꯅ ꯑꯗꯒꯤ ꯀꯞꯄꯒꯁꯨ ꯍꯥꯏꯖꯕꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯑꯗꯒꯤ ꯅꯨꯄꯤꯁꯤꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯨꯄꯥꯗꯕ ꯐꯥꯎꯕ ꯀꯞꯄꯒ ꯍꯥꯏꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩꯒ ꯈꯪꯅꯕꯅꯤ ꯈꯣꯠꯄꯅꯦ ꯍꯥꯏꯖꯕꯁꯤꯗ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯅꯨꯡꯁꯤꯗꯕꯁꯨ ꯍꯦꯛ ꯉꯝꯗꯕ ꯅꯨꯄꯤꯁꯤꯅ ꯀꯞꯄꯦꯗꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯣ ꯑꯗꯨꯝ ꯄꯜꯂꯒ ꯉꯥꯡꯉꯦ ꯈꯣꯠꯂꯦ ꯁꯤꯕꯨ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯈꯔꯗꯤ ꯐꯣꯡꯗꯣꯛꯄ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯁꯨ ꯍꯦꯛꯇ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯦ ꯃꯥꯁꯨ ꯍꯦꯛꯇ ꯀꯞꯄ ꯌꯥꯎꯁꯜꯂꯒ ꯃꯣꯏꯕꯥꯏꯅꯁꯦ ꯍꯦꯛꯇ ꯀꯞꯃꯤꯟꯅꯕ ꯀꯥꯏꯅꯕꯁꯤꯃꯁꯨ ꯉꯝꯗꯕ ꯑꯗꯨꯒ ꯄꯥꯎꯗꯤ ꯑꯗꯨꯝ ꯇꯥꯏ ꯅꯨꯄꯥꯁꯦ ꯀꯣꯂꯦꯖ ꯀꯥꯔꯦꯗꯅꯀꯣ ꯅꯨꯄꯤꯁꯤꯁꯨ ꯀꯥꯔꯦ ꯑꯗꯩ ꯀꯣꯂꯦꯖ ꯀꯥꯔꯀꯥꯟꯗ ꯅꯨꯄꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯍꯥꯏ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯀꯣꯂꯦꯖꯇꯤ ꯀꯥꯔꯦꯗꯅꯀꯣ ꯀꯣꯂꯦꯖ ꯀꯥꯔꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯍꯥꯏ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯃꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯃꯥꯁꯦ ꯑꯗꯨꯝ ꯃꯊꯟꯇ ꯉꯁꯥꯏꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯃꯥꯁꯦ ꯋꯥꯅ ꯈꯪꯖꯩ ꯃꯥꯁꯦ ꯅꯨꯄꯥꯗꯤ ꯇꯁꯦꯡꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯦ ꯋꯥꯠꯇꯦ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕꯤ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯒ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯁꯛꯇꯣ ꯑꯣꯏꯕ ꯇꯁꯦꯡꯅ ꯃꯥꯁꯦ FBꯗꯒ ꯁ꯭ꯇꯣꯔꯤꯒ ꯊꯝꯕꯁꯦ 1K ꯍꯦꯛꯇ ꯑꯗꯨꯝ ꯌꯦꯡꯕꯗꯣ ꯄꯣꯁ ꯑꯃ ꯊꯥꯒꯠꯄ ꯑꯣꯏꯔꯁꯨ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯄ ꯑꯣꯏꯔꯁꯨ 1K 2K ꯒꯥꯁꯦ ꯌꯥꯝ ꯌꯧꯋꯦ ꯍꯥꯏꯕꯀꯣ ꯌꯧꯕꯅꯤꯅ FBꯗꯕꯨ ꯑꯗꯨꯝ FB ꯄꯥꯏꯕꯁꯤꯃꯛꯇꯕꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯗꯤ ꯑꯗꯨم ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯗꯨꯝ ꯃꯦꯁꯦꯁ ꯊꯥꯐꯝ ꯑꯣꯏꯗꯅꯀꯣ ꯖꯨꯒꯣꯠ ꯆꯥꯕ ꯆꯥꯗꯕ ꯊꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕ ꯍꯪꯅꯤꯡꯕ ꯉꯥꯡꯅꯤꯡꯕꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯃꯛꯇ ꯍꯥꯏꯔꯁꯨ ꯆꯥꯟꯁ ꯌꯦꯡꯖꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯁꯤꯗꯒꯤ ꯄꯥꯎꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯠꯂꯦꯀꯣ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯒꯦꯝ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩ ꯑꯗꯨꯒ ꯄꯨꯔꯥ ꯅꯨꯄꯤ ꯑꯃ ꯀꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯣꯏꯗꯦ ꯅꯨꯄꯤꯁꯤꯁꯨ ꯋꯥꯔꯤ ꯇꯥꯕ ꯋꯥꯔꯤ ꯄꯥꯕ ꯈꯣꯠꯄꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯩ ꯄꯥꯎꯁꯦ ꯀꯌా ꯐꯥꯎꯅꯗ꯭ꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯍꯥꯟꯅꯗꯤ ꯁꯥꯎꯅꯔꯁꯨ ꯁꯥꯎꯅꯅ ꯑꯗꯨꯝ ꯐꯥꯎꯅꯔꯝꯃꯤꯗꯅ ꯈꯠꯅꯔꯁꯨ ꯈꯠꯅꯅ ꯁꯥꯎꯅꯔꯦ ꯑꯗꯒꯤ ꯈꯠꯅꯕ ꯌꯥꯕꯁꯨ ꯈꯠꯅꯔꯦ ꯉꯥꯡꯅꯕ ꯌꯥꯕꯁꯨ ꯉꯥꯡꯅꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯁꯤꯗꯤꯅꯗꯤ ꯍꯥꯏꯔꯛꯇꯕ ꯅꯨꯡꯁꯤꯀꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯤꯗꯤꯗꯤ ꯍꯥꯏꯔꯒ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯒꯦꯗꯤ ꯍꯥꯏꯔꯛꯇꯦꯕꯀꯣ ꯅꯨꯄꯤꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯇꯕꯅꯤꯅ ꯁꯤꯗꯒꯤ ꯈꯖꯤꯛ ꯂꯥꯞꯅꯈꯤꯕꯗꯒꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯈꯪꯉꯦꯕ ꯄꯥꯎ ꯂꯧꯕ ꯀꯥꯟꯗ ꯃꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯄꯥꯎ ꯇꯥꯗꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯁꯨ ꯍꯣꯏ ꯃꯥꯁꯨ ꯈꯪꯅꯩꯀꯣ ꯈꯪꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯄꯤꯁꯤꯁꯨ ꯑꯇꯣꯞꯄ ꯄꯥꯎ ꯐꯥꯎꯅꯩꯌꯦꯕꯀꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯎ ꯐꯥꯎꯅꯕ ꯇꯧꯋꯦ ꯑꯗꯣ ꯃꯥꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯄꯤꯕ ꯑꯃꯇꯪꯗꯤ ꯃꯥꯁꯨ ꯄꯥꯝꯖꯕꯗꯣ ꯍꯣꯏ ꯃꯥ ꯂꯥꯏꯕꯛ ꯊꯤꯔꯨꯔꯦ ꯑꯗꯨꯒ ꯃꯥꯒꯤꯗꯃꯛꯇ ꯂꯥꯏꯕꯛ ꯊꯤꯔꯦ ꯈꯪꯉꯀꯥꯟꯗ ꯂꯦꯞꯄꯤꯕ ꯃꯤꯁꯛ ꯑꯃꯗꯤ ꯄꯥꯝꯃꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯍꯥꯟꯅꯗꯤ ꯂꯥꯡꯕ ꯈꯔ ꯄꯥꯝꯖꯔꯝꯃꯤꯗꯅꯀꯣ ꯑꯗꯣ ꯂꯥꯡꯅꯤꯡꯕ ꯀꯌꯥ ꯄꯣꯛꯈꯤꯗ꯭ꯔꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤꯅꯤ ꯑꯗꯨꯕꯨꯗꯤ ꯂꯥꯡꯅꯤꯡꯕ ꯉꯥꯎꯅꯤꯡꯕ ꯍꯥꯏꯕꯁꯦ ꯅꯪꯅ ꯊꯟꯊꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯅꯨꯄꯥꯁꯨ ꯀꯣꯏꯅꯤꯡꯕ ꯄꯣꯛꯇꯦ ꯑꯗꯨ ꯈꯪꯅꯕꯒꯤ ꯋꯥꯔꯤꯅꯤ
ꯆꯨꯝꯅ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕꯗꯨ ꯈꯛꯅꯦꯕꯀꯣ ꯁꯤꯁꯦ ꯃꯥ ꯅꯨꯡꯁꯤꯕꯗꯤ ꯉꯁꯥꯏꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯃꯥꯅ ꯅꯨꯡꯁꯤꯖꯕꯁꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯈꯛꯇꯤ ꯊꯤꯖꯕꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯂꯩꯇ꯭ꯔꯦ ꯇꯁꯦꯡꯅ ꯃꯥ ꯍꯧꯖꯤꯛ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯂꯩꯔꯝꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯖꯗ꯭ꯔꯦꯕꯀꯣ ꯋꯥꯈꯜꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯖꯗꯦ ꯉꯁꯥꯏꯒꯤ ꯂꯩꯒꯗꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯣꯏꯖꯩꯌꯦ ꯃꯣꯏꯕꯥꯅꯤ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯩ ꯃꯣꯏꯕꯥꯅꯤ ꯍꯥꯏꯅꯈꯤꯕ ꯊꯥꯅꯈꯤꯕ ꯃꯦꯁꯦꯖꯁꯤꯡꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯖꯕꯗꯣ ꯍꯜꯂꯛꯑꯔꯣꯏꯗꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯒ ꯍꯤꯡꯖꯔꯤꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯁꯤꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯅꯨꯄꯤꯁꯤꯡ ꯍꯟꯖꯟ ꯍꯟꯖꯟꯅꯗꯤ ꯍꯥꯏꯔꯒ ꯂꯩꯔꯦ ꯑꯗꯣ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤꯅꯦꯕꯀꯣ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯂꯨꯏꯕ ꯗꯅꯥꯝ ꯑꯃꯨꯛ ꯆꯥꯔꯒꯗꯤ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯋꯥꯗ꯭ꯔꯅꯦꯀꯣ ꯋꯥꯏ ꯁꯤꯒꯤ ꯋꯥꯔꯤꯗꯒꯤꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯉꯥꯏꯍꯥꯛꯀꯤ ꯀꯣꯏꯕ ꯆꯠꯁꯤ ꯂꯥꯡꯁꯤ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯕ ꯅꯨꯄꯥꯗꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯦꯞꯄꯒꯦ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗꯤ ꯏꯌꯥꯎ ꯌꯥꯎꯗꯦꯗꯅ ꯑꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯅꯨꯄꯤ ꯃꯌꯥꯝ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ